ꯁꯦꯇꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯁꯤꯡꯖꯟꯕ ꯆꯠꯈꯤꯕ ꯃꯐꯝ ꯃꯆꯥ ꯑꯩꯈꯣꯏ ꯐꯣꯡꯅ ꯍꯜꯂꯛꯄ ꯐꯥꯔꯒ ꯃꯥꯡꯈꯤꯕ ꯑꯗꯒꯤ ꯗꯦꯟ ꯑꯥꯔꯃꯤ ꯀꯦꯝꯞꯅꯤ ꯃꯥꯡꯈꯤꯕ ꯋꯥꯠꯑꯦꯚꯔ ꯏꯁꯨꯁ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯀꯥꯎꯊꯣꯛꯇ ꯗ꯭ꯔꯣꯟ ꯕꯣꯝ ꯁꯤꯖꯤꯟꯅꯔꯛꯄ ꯑꯗꯒꯤ ꯁꯦ ꯐꯧꯁꯀꯥꯏ ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯇꯨꯝꯃꯤꯉꯩꯗ ꯕꯣꯝ ꯊꯥꯗꯔꯛꯇꯅ ꯑꯉꯥꯡ ꯑꯃ ꯁꯤꯈꯤꯕ ꯀꯣ ꯑꯗꯩ ꯑꯗꯨꯗꯩ ꯍꯦꯟꯗꯣꯛꯇꯅ ꯀꯣꯛꯇꯥꯒꯤ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯃꯦꯟ ꯔꯣꯗ ꯁꯣꯔꯣꯛ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯣꯔꯄꯤꯌꯣ ꯀꯥꯔꯗ ꯑꯥꯏ ꯁꯤꯖꯤꯟꯅꯔꯒ ꯕꯣꯝ ꯕ꯭ꯂꯥꯁ ꯇꯧꯍꯟꯗꯅ ꯑꯩꯈꯣꯏ ꯂꯝꯕꯤ ꯊꯨꯒꯥꯏꯅ ꯍꯣꯠꯅꯔꯛꯄ ꯃꯤ ꯁꯣꯛꯄ ꯌꯥꯎꯍꯜꯂꯛꯄ ꯌꯥꯝꯅ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡꯅ ꯂꯩꯖꯔꯤꯕ ꯖꯒꯥꯁꯤꯒꯤ ꯑꯣꯏꯕ ꯌꯨꯝ ꯌꯦꯅꯈꯥ ꯁꯨꯃꯥꯡ ꯃꯌꯥ ꯌꯧꯁꯤꯜꯂꯛꯇꯅ ꯁꯨꯃꯥꯡ ꯃꯌꯥ ꯌꯧꯁꯤꯜꯂꯛꯄ ꯁ꯭ꯇꯦꯖ ꯂꯥꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯇꯧꯔꯛꯄ ꯂꯥꯟꯗꯨꯗ ꯑꯩꯈꯣꯏ ꯃꯥꯅ ꯐꯪꯉꯨꯕ ꯀꯣ ꯑꯐꯪꯕ ꯂꯩꯔꯝꯕ ꯆꯩ ꯊꯥꯡ ꯇꯦꯟ utup ꯋꯥꯇꯨꯞ ꯄꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯂꯩꯕꯥꯛ ꯉꯥꯛꯆꯅ ꯍꯣꯠꯅꯈꯤꯕ ꯏꯁꯥꯒꯤ ꯐꯨꯔꯨꯞ ꯉꯥꯛꯆꯅ ꯍꯣꯠꯅꯈꯤꯕ ꯄꯣꯠꯇꯣ ꯀꯩꯗꯧꯔꯦ ꯒꯣꯔꯃꯦꯟꯗ ꯂꯩꯈꯤꯗ꯭ꯔ ꯃꯇꯨꯡꯗꯗꯤ ꯀꯩꯗꯧꯔꯦ ꯄꯤ ꯑꯥꯔ ꯂꯩꯉꯥꯛ ꯂꯥꯛꯑ ꯃꯇꯨꯡꯗꯗꯤ ꯑꯩꯈꯣꯏ ꯊꯥꯖꯕ ꯄꯤꯗꯅ ꯑꯩꯈꯣꯏ ꯀꯩꯗꯧꯔꯦ ꯊꯥꯖꯕꯗꯣ ꯑꯩꯈꯣꯏ ꯄꯤꯗꯅ ꯑꯩꯈꯣꯏ ꯑꯗꯨꯒꯨꯝꯕ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯡ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯀꯣ ꯑꯗꯒꯤ ꯈꯨꯟ ꯉꯥꯛꯄ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝ ꯑꯃꯅ ꯉꯁꯥꯏ ꯀꯔꯤ ꯍꯥꯏꯅꯤ ꯃꯇꯨꯡ ꯏꯟꯅ ꯒꯕꯔꯅꯔꯅ ꯅꯨꯃꯤꯠ 3ꯅꯤ ꯃꯅꯨꯡꯗ ꯈꯨꯠꯂꯥꯏ ꯄꯤꯈꯠꯀꯗꯧꯅꯤ ꯍꯥꯏꯕ ꯄꯣꯠꯇꯨ ꯃꯁꯤ ꯄꯨꯋꯥꯔꯤꯅ ꯁꯛꯈꯤꯅꯤ ꯑꯣꯖꯥ ꯀꯤꯁꯣꯔ ꯐꯥꯁ ꯑꯦꯝ ꯑꯥꯔ ꯒ꯭ꯔꯥꯎꯟꯗ ꯑꯗꯨꯗꯩ ꯍꯦꯟꯗꯣꯛꯇꯅ ꯃꯥꯏ ꯀꯟꯁꯔꯟ ꯑꯦꯁ ꯄꯤꯁ ꯃꯌꯥꯝ ꯂꯣꯀꯦꯜ ꯑꯣꯁꯤꯁ ꯃꯌꯥꯝ ꯅꯤꯌꯔ ꯑꯦꯟ ꯗꯤꯌꯔꯦꯁ ꯃꯥꯒꯤ ꯂꯩꯔꯤꯕ ꯑꯗꯨꯝꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯃꯌꯥꯝ ꯑꯗꯩ ꯑꯦꯁ ꯄꯤ ꯃꯌꯥꯝꯒꯤ ꯑꯣꯐꯤꯁꯔ ꯃꯌꯥꯝ ꯁꯤꯟꯅꯕ ꯂꯩꯈ꯭ꯔꯦꯀꯣ ꯑꯗꯨꯗꯩ ꯍꯦꯟꯗꯣꯛꯇꯅ ꯑꯣꯄꯜ ꯄ꯭ꯔꯦꯁ ꯑꯃꯗꯤ ꯑꯦꯂꯦꯛꯇ꯭ꯔꯣꯅꯤꯛ ꯃꯤꯗꯤꯌꯥ ꯌꯥꯎꯗꯅ ꯑꯗꯒꯤ ꯑꯥꯏꯖꯤꯒꯤ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯋꯥꯠꯑꯦꯚꯔ ꯄꯨꯂꯤꯁꯀꯤ ꯃꯀꯣꯛ ꯊꯣꯡ ꯃꯌꯥꯝ ꯌꯥꯎꯗꯅ ꯑꯩꯈꯣꯏ ꯁꯔꯀꯥꯔꯅꯕꯨ ꯉꯥꯛꯄꯤꯔꯅꯤ ꯁꯔꯀꯥꯔꯅꯕꯨ ꯏꯔꯥꯡꯁꯤ ꯂꯣꯏꯁꯤꯟꯕꯤꯔꯅꯤ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯈꯨꯠꯂꯥꯏ ꯁꯤꯟꯅꯖꯔꯦ ꯀꯣ ꯄꯤꯊꯣꯛꯆꯔꯦ ꯍꯥꯏꯅ ꯈꯨꯟ ꯉꯥꯛꯄ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯄꯥꯔꯇꯤꯀꯨꯂꯔ ꯑꯔꯥꯃꯥꯏ ꯇꯦꯡꯒꯣꯜ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯇꯧꯈꯤꯕ ꯐꯥꯁ ꯑꯦꯝ ꯑꯥꯔ ꯇꯧꯈꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯄꯜ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯩ ꯈꯨꯠꯂꯥꯏ ꯁꯤꯟꯅꯕꯒꯤ ꯀꯩꯅꯣ ꯃꯃꯤꯁꯦ ꯃꯁꯤ ꯄꯨꯋꯥꯔꯤꯅ ꯁꯛꯈꯤ ꯑꯣꯏꯔꯕ ꯄꯣꯠ ꯑꯃꯅꯦꯕ ꯁꯤ ꯁꯤꯟꯅꯕ ꯉꯝꯃꯤꯁꯤꯅ ꯇꯥꯛꯄꯗꯤ ꯑꯩꯈꯣꯏ ꯂꯥꯟꯗꯦ ꯍꯥꯏꯕꯗꯨꯅꯦꯕ ꯑꯣꯖꯥ ꯀꯩꯁꯨ ꯑꯩꯈꯣꯏ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯈꯨꯠꯂꯥꯏ ꯁꯤꯟꯅꯕ ꯉꯝꯃꯤꯁꯦ ꯑꯩꯈꯣꯏ ꯍꯥꯠꯀꯦ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯕꯨ ꯉꯥꯛꯊꯣꯛꯆꯅꯕ ꯄꯥꯏꯔꯨꯕ ꯈꯨꯠꯂꯥꯏꯗꯣ ꯂꯩꯉꯥꯛ ꯑꯃ ꯂꯩꯅ ꯒꯣꯔꯃꯦꯟ ꯑꯃ ꯂꯩꯅ ꯃꯣꯏꯅ ꯇꯧꯕꯤꯔꯅꯤ ꯍꯥꯏꯔꯕꯅꯤꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯇꯧꯕꯤꯔꯅꯤ ꯍꯥꯏꯔꯕꯅꯤ나 ꯇꯧꯕꯤꯔꯣ ꯐꯔꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯁꯤꯟꯅꯕ ꯉꯝꯃꯤꯁꯦ ꯑꯩꯈꯣꯏ ꯂꯥꯟꯗꯦ ꯍꯥꯏꯕꯅꯦꯕ ꯃꯁꯤ ꯂꯨꯅꯁꯨ ꯌꯥꯏꯑꯕ ꯃꯁꯤꯀꯣ ꯑꯣꯖꯥ ꯀꯩꯁꯨ ꯑꯗꯣ ꯂꯥꯟꯗꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯃꯤ ꯈꯔꯗ ꯎꯠꯄ ꯅꯠꯇꯦ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯈꯔꯗ ꯎꯠꯄ ꯅꯠꯇꯦ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯈꯨꯗꯤꯡꯃꯛꯇ ꯃꯗꯨ ꯈꯪꯖꯔꯁꯨ ꯑꯩꯈꯣꯏ ꯎꯠꯂꯕꯅꯦꯕꯀꯣ ꯒꯣꯕꯔꯅꯔ ꯑꯩꯈꯣꯏ ꯈꯨꯠꯂꯥꯏ ꯁꯤꯟꯅꯖꯔꯕꯅꯤ ꯑꯩꯈꯣꯏ ꯇꯧꯖꯔꯝꯕ ꯊꯕꯛꯇꯣ ꯑꯩꯈꯣই ꯉꯥꯛꯆꯔꯝꯕꯅꯤ ꯉꯥꯛꯁꯦ ꯃꯌꯥꯝ ꯃꯣꯏꯅ ꯇꯧꯕꯤꯅꯩ ꯇꯧꯕꯤꯔꯣ ꯂꯩꯉꯥꯛꯅ ꯇꯧꯕꯤꯔꯣ ꯁꯤꯟꯅꯖꯔꯦꯕ ꯑꯩꯈꯣꯏ ꯑꯗꯨꯗꯀꯣ ꯑꯩꯈꯣꯏ ꯂꯥꯟꯗꯦ ꯑꯩꯈꯣꯏ ꯁꯔꯩ ꯂꯩꯊꯣꯛꯆꯔꯦꯕ ꯅꯥꯀꯟ ꯑꯃꯗ ꯀꯩꯗꯧꯔꯦ ꯅꯣ ꯁꯔꯦꯟꯗꯔ ꯍꯥꯏꯒꯠꯂꯛꯏꯅꯦꯕ ꯀꯣ ꯈꯨꯠꯂꯥꯏ ꯁꯤꯟꯅꯔꯣꯏ ꯍꯥꯏꯅ ꯈꯨꯒꯤ ꯀꯥꯡꯕꯨ ꯍꯥꯏꯒꯠꯂꯛꯏꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯈꯨꯠꯂꯥꯏ ꯁꯤꯟꯅꯔꯣꯏ ꯍꯥꯏꯕ ꯀꯥꯡꯕꯨꯁꯤꯡꯗꯨꯅ ꯑꯆꯨꯝꯕ ꯁꯛꯇꯣꯔꯤꯕ꯭ꯔꯥ ꯈꯨꯠꯂꯥꯏ ꯁꯤꯟꯅꯖꯔꯒꯦ ꯉꯥꯛꯄꯤꯔꯣ ꯍꯥꯏꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯗꯨꯅ ꯑꯔꯥꯟꯕ ꯇꯥꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯀꯣꯏꯁꯟ ꯍꯥꯏꯗꯤ ꯂꯥꯛꯈ꯭ꯔꯦꯕ ꯑꯣꯖꯥ ꯑꯗꯨꯅ ꯂꯩꯔꯤꯕ ꯏꯁꯨꯁꯦ ꯑꯩꯈꯣꯏ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏ ꯄꯣꯂꯤꯇꯤꯀꯦꯜꯂꯤ ꯇꯣꯉꯥꯟꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃꯃꯝꯒꯤ ꯂꯩꯕꯗ ꯉꯥꯡꯅꯔꯛ ꯇꯥꯔꯒꯗꯤ ꯃꯌꯥꯝꯅ ꯎꯔꯤꯁꯤ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯃꯥꯏꯂꯦꯖ ꯂꯧꯅꯕ ꯍꯣꯠꯅꯕꯁꯨ ꯑꯗꯨꯝ ꯃꯃꯤ ꯎꯏꯀꯣ ꯑꯗꯨ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯎꯖꯕꯅ ꯍꯣꯏ ꯑꯆꯨꯝꯕꯗꯗꯤ ꯑꯆꯨꯝꯃꯦ ꯍꯥꯏꯇꯥꯏ ꯑꯩꯈꯣꯏ ꯅꯠꯇ꯭ꯔꯣ ꯑꯆꯨꯝꯕ ꯉꯥꯡꯄꯗꯤ ꯑꯩꯈꯣꯏ ꯑꯆꯨꯝꯕ ꯉꯥꯡꯕꯗꯨꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕ ꯇꯥꯏ ꯃꯤꯌꯥꯝꯒꯤ ꯑꯣꯏꯅ ꯂꯩꯕꯥꯛꯀꯤ ꯑꯣꯏꯅ ꯌꯥꯏꯐꯅꯕ ꯉꯥꯡꯄ ꯑꯗꯨꯒꯨꯝꯕ ꯑꯦꯅꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯗꯨꯗꯤ ꯑꯩꯈꯣꯏ ꯑꯆꯨꯝꯕ ꯉꯥꯡꯄꯗꯤ ꯑꯩꯈꯣꯏ ꯆꯨꯝꯃꯦꯅ ꯍꯥꯏꯇꯥꯕꯅꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯍꯧꯖꯤꯛ ꯖꯁꯇꯤꯁ ꯑꯆꯨꯝꯕ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩꯈꯣꯏ ꯄꯨꯊꯣꯛꯄꯤꯌꯨ ꯍꯥꯏꯕ ꯄꯣꯠꯇꯨꯅꯦꯕꯀꯣ ꯈꯨꯠꯂꯥꯏ ꯁꯤꯟꯅꯔꯒ ꯃꯈꯥ ꯇꯥꯅ ꯉꯥꯛꯄꯤꯔꯣ ꯄ꯭ꯔꯖꯥ ꯀꯟꯕꯤꯔꯣ ꯊꯋꯥꯏ ꯂꯟ ꯊꯨꯝ ꯀꯟꯕꯤꯔꯣ ꯑꯗꯨꯅ ꯂꯣꯏꯅ ꯒꯣꯔꯃꯦꯟꯅ ꯇꯧꯕꯤꯔꯣ ꯍꯥꯏꯅ ꯁꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯁꯤꯟꯅꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯂꯥꯟꯗꯣꯔꯤꯕ꯭ꯔꯥ ꯈꯨꯠꯂꯥꯏ ꯁꯤꯟꯅꯔꯣꯏ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤ ꯄꯥꯟꯗꯝꯁꯦ ꯅꯣ ꯃꯣꯔꯒ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗ ꯊꯝꯃꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯆꯨꯝꯗꯣꯔꯤ ꯍꯥꯏꯕ ꯀꯣꯏꯁꯟ ꯑꯩꯈꯣꯏ ꯍꯥꯏ ꯑꯦꯔꯤꯌꯥꯁꯤꯃꯗꯤ ꯑꯆꯨꯝꯕ ꯊꯤꯗꯣꯛꯄ ꯌꯥꯕ ꯀꯣꯏꯁꯟꯁꯦ ꯑꯩꯈꯣꯏ ꯂꯥꯛꯆꯔꯤ ꯄꯣꯠꯁꯛꯁꯦ ꯑꯗꯨꯅ ꯂꯩꯕꯤꯔꯤꯕ ꯀꯣꯏꯁꯟꯁꯦ ꯑꯩꯈꯣꯏ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯈꯨꯟ ꯉꯥꯛꯄ ꯏꯆꯥ ꯏꯅꯥꯎ ꯃꯌꯥꯝ ꯊꯣꯛꯂꯛꯏꯁꯦ ꯀꯩꯗꯧꯕꯩ ꯊꯣꯛꯄꯅꯣ ꯀꯅꯥꯅ ꯊꯣꯛꯍꯟꯕꯅꯣ ꯀꯅꯥꯅ ꯀꯩꯗꯧꯕꯩ ꯊꯣꯛꯂꯤꯕꯅꯣ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯃꯌꯥꯝꯁꯦ ꯍꯣꯏ ꯊꯦꯡꯅꯗꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯊꯋꯥꯏ ꯊꯥꯈꯤꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯦꯀꯣ ꯆꯞ ꯆꯥꯅ ꯃꯣꯏꯅ ꯊꯃꯣꯏ ꯁꯦꯡꯅ ꯑꯗꯨꯒꯨꯝꯕ ꯇꯦꯔꯣꯔꯤꯁꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇꯣ ꯀꯧꯇꯥꯗ ꯃꯄꯥ ꯃꯆꯥ ꯇꯨꯝꯃꯤꯉꯩꯗ ꯍꯥꯠꯂꯝꯕ ꯄꯣꯠꯇꯣ ꯑꯗꯒꯤ ꯍꯥꯠꯂꯝꯃꯒ ꯆꯠꯈꯤꯕ ꯄꯣꯠꯁꯛꯇ ꯅꯥꯀꯟꯗꯨꯗ ꯒꯣꯊꯣꯔꯅ ꯂꯩꯕꯗꯨꯗ ꯑꯥꯔꯃꯤ ꯀꯦꯝꯞ ꯑꯆꯧꯕ ꯂꯩꯌꯦꯕꯀꯣ ꯑꯥꯔꯃꯤ ꯀꯦꯝꯞꯅ ꯑꯣꯄꯔꯦꯠ ꯇꯧꯔꯤꯁꯦ ꯑꯗꯨ ꯆꯤꯡꯌꯥꯡ ꯆꯤꯡꯈꯣꯡ ꯄꯔꯦꯡꯁꯤꯡꯁꯦ ꯁꯥꯡꯅ ꯑꯣꯄꯔꯦꯁꯟ ꯇꯧꯔꯤ ꯃꯣꯏꯅ ꯀꯣꯜꯂꯤꯅꯦꯕꯀꯣ ꯑꯗꯨꯒꯤ ꯃꯔꯛꯇꯨꯗ ꯂꯤꯊꯔꯛꯑꯀꯥꯟꯗ ꯅꯣꯡꯃꯩ ꯄꯥꯏꯔ ꯂꯥꯛꯑꯀꯥꯟꯗ ꯇꯨꯝꯃꯒ ꯂꯩꯕ ꯃꯄꯥ ꯃꯆꯥ ꯍꯜꯂꯝꯕꯩꯁꯦ ꯑꯗꯥꯏ ꯑꯦꯔꯤꯌꯥꯗꯨꯗ ꯑꯩꯈꯣꯏ ꯀꯅꯥꯒꯤ ꯑꯍꯣꯕꯅꯣ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯉꯥꯛ ꯁꯦꯟꯕꯒꯤ ꯂꯥꯛꯏꯕ ꯁꯤꯐꯥꯏꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯑꯍꯣꯕ ꯁꯨꯝ ꯄꯤ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯊꯥꯖꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯀꯣꯏꯁꯟꯗꯨꯅꯦꯕ ꯂꯥꯛꯏ ꯄꯣꯠꯅꯤꯀꯣ ꯑꯗꯨꯅ ꯏꯁꯥꯅ ꯉꯥꯛꯆꯅꯕ ꯍꯣꯠꯅꯔꯛꯄ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯝ ꯃꯁꯥꯅ ꯇꯥꯖꯔꯛꯄ ꯄꯣꯠ ꯑꯃ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨꯅ ꯉꯥꯛꯄꯤ ꯁꯦꯟꯕꯤꯔꯤꯕ ꯑꯩꯈꯣꯏꯕꯨ ꯉꯥꯛ ꯁꯦꯟꯅꯔꯤ ꯂꯥꯛꯏꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯊꯃꯣꯏ ꯁꯦꯡꯅ ꯉꯥꯛꯄꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯅꯍꯥ ꯃꯌꯥꯝꯁꯤ ꯀꯩꯗꯧ ꯈꯨꯠꯂꯥꯏ ꯄꯥꯏꯗꯣꯏꯅꯣ ꯄ꯭ꯔꯃꯥꯅꯤ ꯑꯗꯨꯅ ꯌꯨꯝ ꯌꯧꯅ ꯆꯪꯉꯀꯥꯟꯗ ꯇꯨꯝꯃꯤꯉꯩꯗ ꯃꯤ ꯍꯥꯠꯄ ꯉꯝꯃꯕꯗꯨꯐꯥꯎꯕꯗ ꯀꯟꯕꯤꯕ ꯂꯥꯛꯈꯤꯅꯤꯅ ꯑꯩꯈꯣꯏ ꯀꯌꯥꯝ ꯀꯨꯏꯅ ꯑꯩꯈꯣꯏ ꯌꯦꯡ ꯂꯩꯗꯣꯏꯅꯣ ꯄ꯭ꯔꯃꯥꯅꯤꯀꯣ ꯑꯗꯨꯅ ꯁꯦꯟꯇꯔꯒꯤ ꯂꯩꯕꯤꯔꯤꯕ ꯑꯗꯨꯒꯨꯝꯕ ꯂꯤꯗꯔꯁꯤꯡꯗꯣ ꯑꯗꯨ ꯁꯦꯟꯇꯔꯒꯤ ꯂꯩꯕ ꯑꯗꯨꯝ ꯁꯤꯐꯥꯏꯅ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯀꯟꯕꯤꯅꯤꯅ ꯉꯥꯏꯔꯤꯉꯩꯗ ꯑꯩꯈꯣꯏꯁꯦ ꯀꯔꯤ ꯍꯥꯏꯅꯤ ꯇꯨꯝꯅ ꯍꯥꯠꯍꯟꯕꯗꯨꯔꯣ ꯃꯣꯏꯅ ꯄꯥꯝꯃꯤꯁꯤꯀꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯌꯥꯕ ꯉꯝꯃꯣꯏꯑꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯦꯔꯤꯌꯥꯗ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯃꯇꯥꯡꯗ ꯕꯥꯏꯁ ꯂꯩꯇꯅ ꯉꯁꯥꯏ ꯑꯩꯈꯣꯏ ꯍꯥꯏꯖꯕꯗꯨꯅꯤ ꯕꯥꯏꯁ ꯂꯩꯇꯅ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯗꯅ ꯑꯆꯨꯝꯕꯗꯤ ꯑꯩꯈꯣꯏ ꯄꯨꯊꯣꯛꯄꯤꯌꯨ ꯀꯣ ꯑꯆꯨꯝꯕ ꯄꯨꯊꯣꯛꯄꯤꯌू ꯗꯦꯠ 3 May 2023ꯁꯦ ꯃꯅꯤꯄꯨꯔꯗ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯗꯨꯒꯨꯝꯕ
top the leader indagi vice president laga impan mai gonda meeting to phamaga leiba numit ne ko ado impan mai gonda vice president laga leiba numit tu de impan mai gonda ekhoi adu kanna leiba ki ba state ki ba sakho thorang tan wa khane ngai manung da ekhoi Chusapur dagi adugumba masing yam adugumba terrorist kamu mayam laga anda mai thaba yum mai thaba mi hat por kyu por su bu imphal mai ondagi hobungam hobuni haina ngasai PUCL haiba kana thoki wi wotok le na permane so mayam bias le mayam hi ura kan dai koi sai area si de khoi haijening se ai khoi gi leiba top leader ai khoi gi leibi ba dum MLA leader mayam je thamo hedang singbiro ke daroge ke sor thongna phabiro thamoi singbiro amutang leiba ki ni haiba matam da kai khoi tobiro haiba posun ni khoi hamla abdal taw taw ni je opposition haiba ruling haiba leite opposition ability ruling hai like date 3rd May 2023 gi irang si imphal lagi horak pani na PUCL na phone phonga ma du bauda leiba MLA mayam hina ngasi masiman me la leibase masi kai gram question hangningi ba ko duna khoi hai jning si achum madu di chummi hai ngam tai ko achum madu ku chummi hai ngam tai madugi nakanda lakwa hindress mayam di ko thena tai dina pramane ai wona chummi hai lai kai no singang ngi khara ji bauda jara kesor ngang nu ko taw nu ko khoi bam lai of course Lebaki ngam na bani lebaki ngam na bani lebaki haina bani sagi area sai ai aseng ba ai gi lebaki oi film ji wang ngam ngam do tar ga di wai ke no khoi adu di khoi ne sai lising mari manga gi ipa ibu gi puari leba ipa ibu lising British mai ok na ngam gi batu mai ipa ibu thongna ne leba khoi sing je ai khoi political leaders ngi na ma do ai khoi dun yuon do re ba khoi ju slokta ga di pramani ko adu na sai area ko hajening ji jar ke shor lo shila ko hajening se katang di lebaki dam khara khara to biram ko na gum da khoi ka shu ai khoi in personal no ai ta shu je de ko leader mo ina ai khoi mi la kun thaga taruk something utra bari something khare henba praja singi right simu da sinara bani ko aduna moina paibira bani moina leader ibira bani ta gadi moina ngasi thongna phan bani khathna bira ma khomje ai thamjara kanda ekhoi chapchana bias leitana ko bias leitana ekhoi achumba asengba eswa logi matungna thenam thoba aduga ngasai tahum thobu di khar tawbira ma khomje hai thamjara ngi jarkisu yamna koi marik chumba wafam ne ozana thambiriba se khoi lan khambade saraga nungai le kafalak padi sune leptaba haibsi matang no ozana thambiriba point asi isa ngak thok chana ba paijaba khulai phawda koi peace pame haiduna mayam gi puari da ohero do ba koi manipur si da puari wana lina horo do ba koi fasema la thokiba koi khulai surrender tawgi isa ngak thok chana ba paijara ba khulai du bukta surrender tawjagrabni adu masigi matang da koi ozana thambiriba si amna marik chume oza duga koi